Ngasigi oiba tongan ba pes karagi post and collection tawdringagi mangoinana nungtil pausigi sipongama oiriba pawning kholdagi lokhot jaraga miyam da kodol tamsigi Manipur gi Hannagi CM Biren ga Meghalaya gi CM Conrad Sangmaga social media da Awai-Akhum Tounakhre haiba wafam asina ahan boin miyam da kodol tamsigi amadi video asibu meng tabiri bapunamakpu loktak mapau updates ki makaidagi taramno okjabaga loinana ikai khumna butjari Manipur gi Hannagi chief minister nongthomam Biren social media da tagalakkiba post amaga mari lainana Meghalaya Chief Minister Conrad Sangmaga social media da Awai-Akhum Tounakhre ngarang Hannagi Chief Minister N Biren Singana mahaki social media account ta Meghalaya gi Chief Minister Conrad Sangmagi apokpa laikidraba Lok Sabha ki MP oiramba PA Sangmana Lok Sabha da phongdokkiba wafam amagi video clip ama social media da thagaladuna N Biren Singana phongdokkibada laikidraba Meghalaya gi MP oiramba PA Sangmana North East region ta kundariba tongan ba kanglup purup singna separate homeland tanbagi wafam sing yaukre North East state asibu ethnic line da tokhaiba state macha khaidoknaba mahakna thamki wafam adu yamna sathiba idea amani maduna nation asigi apunbagi saktam da achobo singnaba amani hojiksu Manipur gi internal affairs ta chawna khut thingzilakpagi mami tari Manipur da ILP chanarakpadagi khundalai tabada khudong chararoi haina khanba mioi kharana inchilaga irang asi tholakpani Manipur da masing thingamdana anoba khul kaya hengalakliba asi Meghalaya gi chief minister Conrad Sangmana khanglaba wafamni hojik Manipur da FMR regulate tawrakpa ILP system chanarakpa amadi border fencing gi maru oiba sing asi north east ki tongan ba phurup singna khangba hauruklabani Manipur da thokliba irang asidagi achoba para ama tamnaba north east state singna honaminasi Manipur da thokliba issue sida drug thingziluba illegal immigrant sing khandoknaba honaruba amadi umangwangmang kothokpa thinglubadagi tholakpa crisis amadi Manipur da tholakliba issue asi Meghalaya gi chief minister Conrad Sangmana kadai phawba khanglabagi haina nongthomam Biren phongdokhi N Biren gi wafam asibu Meghalaya gi chief minister Conrad Sangmana mahaki ex account thagalakhiba post amada pakhum piraduna haikibada Manipur gi Hannagi CM nongthomam Biren mahaki laikidraba apokpa PA Sangmagi video clip ama yawba post tawrokhiba ase yamna lebakthibani mahaki apokpa PA Sangma North East ki damak thabak thorom kaya tawrokkiba amadi North East singda torokliba tonganba issue kaya da saruk yarambada nattana North East ta leiriba miyam ki right chapchana phangnaba honaramba misak amani hojik Manipur gi oiriba situation asida political gi khudongchaba lawnaba honagadawgi saruk akhoi punna Manipur da hanagumna santi hanjilaknaba honaminase maduna Manipur miyam gi apaba khongthang oigani masimak mahaki apokpa laikidraba PA Sangmana pamjaramba aduni haina phongdokhi makhatana kaksing gi chingsang da lamai chaklakre kaksing gi tongan ba chingsang pareng singda paksana lamai chaklakpadagi manak nakpada leiba miyam saungna mi paiba pokna rure khangawdana horokkiba lamai chakpa adu kannabagi damak Chandel Forest Division gi DFO Dr. M Munnan amadi staff sing kaksing fire service kaksing district police arambai Tengol unit 26 kaksing gi Tengaloi sing langsai Thaunagi thongwi sing yauna mafam adugi miyamna mai adu kannabagi damak achawa thodang lawduna honaki hairi makha satarakpada nungthil pauksi gi sipongama oiriba kanglipaki mairadagi lokhotcharaga thamjigi Manipur gi umangi lam ain kaina mioi kharana square kilometer 32.7 khopchenduna leiri haiba wafam thamjigi union chirachiri yauna India gi state kungamanga gi tongan mafam kaya da kanglon kaina umangi lam square kilometer lising kunthranithoi hena khopchenduna leiri hariba lam gi pak chawba asi Delhi Sikkim amadi Goa gi geographical area dagi hena pak chawi haina Union Environment Ministry na National Green Tribunal da aiba report amana hairi report asigi matung ina Manipur gi umangi lam ain kaina mioi kharna square kilometer 23.7 khopchin duna leiri hairi umangi lam gi saru khopchin ba asida Madhya Pradesh na state chingi manungda umangi lam square kilometer 5460.9 oiduna khwaidagi makokta leiri adumoinamak ministry na palliba state kungamanga asigi manungda Manipur su ama oiduna state asigi umangi lam kaya lona yadaba maongda hojik su mioi kharna square kilometer 32.7 khopchin duna leibada yauri National Green Tribunal mamang chahigi April thada umangi lam khopchiliba sing asigi matangda marik chumba report ama Union Territory amadi state chingdagi pikhalaknaba ministry na khangan khibani masigi matung ina haukiba chayolda NGT da pishin khiba report amagi matung ina India gi state kungamanga yauna Union Territory singda leiriba umangi lam square kilometer 13,05,668.1 kanglon kaina khopchin duna leiri haina report tawri report adugi matung ina Manipur yauna Mizoram Madhya Pradesh Sikkim Jharkhand Assam Arunachal Pradesh Andhra Pradesh Chandigarh Chhattisgarh Dadar and Nagar Daman and Diu
Kerala, Lakshadweep, Maharashtra, Odisha, Puducherry, Punjab, Tamil Nadu, Tripura, Uttarakhand, Uttar Pradesh state yauri. Hairiba state amadi Union Territory sing asigi manungda Bihar, Haryana, Himachal Pradesh amadi Rajasthan, Telangana, West Bengal, Nagaland, Delhi, Jammu and Kashmir amadi Ladakh na singba sing ngasi phawba makhoi gi lam khopsin bagi data amadi marik chumbo wafam pikhalakri haina report aduna hairi. Marathana AT ki luching purel korongan makhuman gi PS tagi post amani ka lokotchadaga thamjagi aikhoi gi inat lining da kaishu nattabada oja sanadana maichau sadana ani thonduna nauna inat lining da laksaba kayada pendaba nunangba pohalliba si loshinba matam oire ani thokpi loshilasi hairi makhatana hal ibungo Joy Kumar si ngauraba mali noi politics ki khanabada leibak yonganu minai macha ihal ibungo na Twitter X ta Churasanpur da video lauthoklaba matung AT na cookie da attack tawi basi kari karamba wakal dagino method ta etina yummai chakpa kanba changba du nongchel gi pungbari phogak chawdani masi 10 km muk labli Churachandpur dagi mishi mipung khudi makna khangnarba ngaktani lebak miyam khangna lale haigadabani natrabadi halsu lebak chukaina basiliba singa pullabra haibasi chingnare hairi makha satarakpada nungthil pawse gi sipongama oriba pokjel dagi lakot charaga thamjage Myanmar junta na foreign journalist sing changba athingba thamkhre Myanmar military junta na lebak asda thokiba earthquake na so alaba mafam sing report lawba lakpa foreign journalist sing changba athingba thamle haina lawthokre foreign journalist sing lakpada athingba thamliba ase maru oina lebak asida lepham chapam mai ishingi awatpa leibagi ni haina regime gi spokesperson Jo Mintuna Thadorokpa statement amana phongdorakre mangna makhatana phongdokhibada foreign journalist singna lebak asida laktuna leiraga chathok sasin tawba yabagi khudongchaba du leiroi hauzik lebak asida thokiba earthquake na maram oiraga local reporter singsu lebak asida report tawba chatpagi athingba kaya ama piri hairi junta gi maikai dagi athingba kaya thamlakpa asina maram oiraga maikai kaya da earthquake na solaba singda humanitarian aid kaya mateng pangbada khudongchadaba mayoknari haina phongdonarakli makha satarakpada nungthil pawse gi ngama oiriba kangla pawdagi lokhotcharaga thamjage 2012 ki September 3 da Congress ki MP Dr. Mainena Manipur da ILP chananaba house ta pukhatkiba wafam UPA lengakna reject tawki haiba N Biren gi wafam thamjage Hannagi Chief Minister Nongthomam Biren na haikre kumja 2012 ki September 3 da matamadugi Congress ki Member of Parliament Dr. Thoksom Mainena Manipur da ILP chananaba house ta pukhatkiba wafam ama Congress na luchingba UPA lengakna reject tawki Hannagi Chief Minister Nongthomam Birena social media da thadorokpa post amada mahakna hai Manipur gi MP Dr. Thoksom Mainena Lok Sabha da pukhatkiba wafam adugi pakhum oina matamadugi Union Minister of State for Home Affairs Mulaple Ramchandran na Bengal Eastern Frontier Regulation 1873 gi matung ina inner line permit system ase awang nongpok ki state ahum haibadi Arunachal Pradesh Mizoram amadi Nagaland khaktana chanaba yai amadi Kanglon gi matung ina Manipur da extend tawba yadi haina phongdokhi Manipur da ILP chana halu haiduna horokhiba miyam gi ihauda mairoi sapam Robin Hood thawaina pontha pikibani Manipur mai hauna chakkiba miyam na khoirang koisauna na laikiba matamaduda Congress na miyam gi ihul khangna thabak tawkhibra haibasi wahangama oina leiri matamaduda Congress na miyam gi kholauk tasin usinadana laikiba aduna Congress karamba political party no Congress na Manipur da karamba miyeng le yeng haibadu mayak sengna takle Congress party na chathakiba thong adugi ona taina bada Prime Minister Narendra Modi amasung Union Home Minister Amit Shah gi luching makhada BJP lengakna Manipur lengaki ihul khangna thabak tawkhi Manipur miyam gi apamba lamdam asigi puwari amadi socio political gi oiba machatsing BJP na ningthi na khangbaga loinana miyamna matam kaya gi mamangdagi tanduna lakhiba Manipur da ILP chanan bahaiba demand adu Manipur miyam da khudol tamki hainasu Hannagi Chief Minister Nongthomam Biren gi post aduna khatana phongdorakli amarom da Bangladesh ki interim government ki leader MD Yunus na India gi awang nongpok state sing gi matang da phongdor ki bawpham sing adu Hannagi CM Nongthomam Biren na akan mamong da kandem tarokli India Today NE report amagi matungina Hannagi CM N Biren na hai MD Yunus amasung Bangladesh ta lairiba mahaki interim government na awang nongpok state sing ase mahaki geopolitical gi oiba kodongchaba kharagi damak kulai oina sizinare adugumba thawng ama masak naiba luchingba amana chatarakpa si lebak chibani amadi akan mamong da kandem tawi India gi apun bagi saktam ase hiram amata da negotiate tawroi India gi mayok to wakhal khandaba manbo pham sing phongdokhiba aduna
tungda lakataba tekchak adugi matangdasu khantaba chungani hainasu N Biren phongdoki hairi marathana AT General Headquarter gi PRO oina thawpubiriba Rubin Mangang Khairakpang gi PS tagi post am khaktang lakhotcharaga thamjige mina sibana chinda sasana sibana khungulda haiba poro leibani Yumlam Joy Kumar specialist fact encounter nangna luchinglaga heart kiba rabina amadi sanjit gi case 1400 henba fact encounter case Supreme Court leiribani noi politics tawningba tawjau hunno lawnau we don't bloody damn care adubu noi gi amotpa politics tuda arambai paksileglisi karigino May 2023 gi ayuk pung 13 makhaida Churachandpur da maitai tipper driver ama cookie release singna phudarakrabani nungchil pung ani tabada cookie na hingle PS tagi nomai lakrabani Churachandpur private gun house tagi lakrabani ayuk pung 13 makhaida Bongmol village da forest office mai thakrabani Pung Baro Makhaida Mata Mautam Village ta Forest Office mai thakrabani Kukina Turbung Bangla Turbung mai thadokpa loraba matung numidang wairam pung mari tarabani etiga kukiga mayoknaridu phogokchau ikhaidani masira etina kuki da attack tawri haidana nangna hairisi laibak irang zero knowledge laiba laibak asida kari tawri khangdaba nangna kadai dagi conflict asigi history khanggadage realism on you full haibo pham tamli makha satarakpada angomcha bimol akoijam gi PS tagi post amakhak lakhotchage laibak amagi lengak liba lengak ki thawbu puriba miyoi sing politicians amasung bureaucrats makhoina khalliba wakhalon adabu views opinion chagaliba kangbuna journalist columnist intellectuals iriba lyric article de iriba radio TV da ngangliba mayam hairiba wakhalon views opinion da yumpham oiraga lenga ki thoburoi sing yengliba miyeng amadi lawriba warep amadi lokhalakliba pangtoklakliba thabak thoram masini miyoi khunai lingduna leiriba miyoi bagi punsi Manipur tokliba irang asisu India lebak asigi politicians bureaucrats amadi public opinion semliba singi asigumbo wakhalon amadi miyeng sing asida yumpham oiraga yenglakliba miyeng tawrakliba thabak amadi lawrakkadawriba warep decision tawrakkadawriba thabak masidani Lairik laisu tamanduna masigi lanpham asi thengnaba mathau tai hainariba ase malemda leiriba laibak sing US oigera UK oigera China oigera Korea oigera lairik laisu matik chaba miyoi khunai oinaba honariba ase masida mahakna ngangliba ase masigumba kaya mayoknabada khunai gi asonba thengkhang kaya da iramdamna khudi thiduna lakliba ase handakta natte isa inausa lairik laisu ningthina tamu ahoba mayam menaba vision yauna mirak tinma ngamba khunai ma oinaba haiba wafam phongdokli makha satarakpada aroibo oina National Highway 2 amadi National Highway 37 da lamdam asigi tangai fadana nomada changdraba yadraba pochai puduna lakpa gari sani ga taraga mathoi amadi chama ga kunthra ga humdoi hairiba lambi asida apanba yaudana pusilakre makata na pochai pusilakpada kodongthiba thoktana bagi damak chingnangai oiba mapamsingda security force na kanba section tarong lokhatki Manipur district punamakta pamdaba thodok thoktana bagi damak chinga masung tamda puna checkpoint chama ga tarani thoi hangduna achat awong ching sek tawbagi thabak chathakre haina Manipur Police Control Room na tadorokpa zero lamana khangalakli haiba wafam asi thamjaraga ngasigidi matang asai da loishinjari